Haukiba English ngani kulumdoi me ahumdagi ngasi fawba kuki narco terrorist singa chatminanaba CSO singna Manipur gi apunbagi saktamda ayat akai piriba sida India lainga amasung Manipur governor in council na chawat paman bamongda Sangai festival 2025 pangthokani haibasi yaning de haina Peace and Integrity Committee kyamgai pikna phongdoklakli lobashina thadok pacherolas na hai Manipur da laiba awasaina khangniba IDP singi wakat ngasi pauba tabi dabana maram oiraga IDP singi marakta su masa mathanta suicide tauba kayama sulaire atamnana India lenga amasung Manipur lenga anina IDP singbu shihanning bagi wakhal pokhallabra government na IDP singi masa mathanta hingzana bagi thawak thauram paikhat piba laikhrabra Siroi festival gi paulo bachatpada kwalta bida thokiba thodok tugi matangda white paper puthoktriba karigino Silongi red land laiba Manipur gi itihas ka konaduna lakpa Manipur rasbari thugaibada jenaba official sing miyam khangna phadriba karigino maram aduna ekoi gi khunai asibu arang arakta harau kumai chakcha hijanabada lufanduna thamnaba honaba leptre mayum makai leijadraba mai thabi khraba maramdamda michen oihallaba kaya gi mitlogi pirang kangdringai harau kumai oiriba Sangai festival pangthoktuna Peace and Integrity Committee kyamgai pik amasung all kyamgai nupi chawkhat thorang lup anina yamna yabangamloi haina cherol aduda hairi